Manipur Police the head constable oiba amagi yumdagi lupa crore maudrarongi nisha-gi potlam fagatle. Yaripok tulihan awang lekai da leiba Tamenglong Police Station the head constable oiba mioi amagi yumdagi international market ta lupa crore maudrarongi oigadaba opium kg samriga kuncha amadi brown sugar kg nifu Imphal East District Police ki narcotics team amadi Thawal Commando Andhra Police amadi Imphal East ki executive magistrate N Ratan Kumar ga loinana Youth Development Athletic Association gi apunba team amana mioi ama phagat pangamkhre ngarang nongyai matung pung ama makhai rom taba matamda yaripok tulihal awang lekai da leiba Mazibur Rahman gi yumda akaknaba paw ama phangbadagi thi humbagi thabak chathabada mahakpu potlam sing asiga konana phagat pangamkhibani thi humbagi thabak chathabadu da brown sugar sungbada sinaba potlam ke asu phagatki police team asina nongyai matung pung ani makhai rom taba matamda Firoz phagatki mahakpu wahang pohung sathabada Thawal Moijingdagi Muhammad Hero Kobamio amana brown sugar distributor oi haiba khangmangamki Yaripok tulihal dagi Feroz Kobamio amana potlam sing adu puthok pusin tawraga Mazibur Rahman na sungdok sungjin gi thabak tawbani haiba khangmangamki pharabu potlam sing loina Mazibur Rahman Andhra Police ta makha taba investigation sathanaba sinakhre hairi atopa paw amana Lilong da leiba SDO office tumna mai chakre ngarang ahing nongyai matung pung amarom tapa matamda Lilong Police Station gi manung channa Lilong da leiba SDO office maina tumna sakre hairi mai chakpa sida SDO office asida leiba se sang amadi office ki oiba potlam sing ayamba loina mak yaukre mai chakpa gi paw phangudagi manak nakpada leiba mioi singna ahing adu da mai kanna bohonaki khudakta fire service ta paw pi duna mai kanbagi thabak chathaki adubu maina SDO office adu tumna mai chakpa na hanki mai adu electric short circuit tigi haurak poigani haina thajadari atopa paw mana Russia na saba COVID vaccine Sputnik V siz hospital da chayol amagi manung da phanglagani tamthiraba COVID-19 gi laisat asidagi ngakthoknaba afaba vaccine amani hairiba Russia na saba Sputnik V haina mingthonba vaccine asi chayol amagi manung da langol da leiriba siz hospital da phanglagani haina hospital asigi management gi maikedagi ngarang social media da thadrokpa serol amana Manipur miyam da khangalagli warol asina makha taribadi Manipur lenga ki ayaba matungina Russia na saba Sputnik V vaccine asi miyam da phanganbagi khongthang adu paikhalakbani loina na vaccine asi sayol amagi manung da soidana sizu hospital health village langol da phanganduna miyam da kanaba asi phangalagani hairi vaccine asigi ahanba dose kaapkhraba matung ani suba dose sumnatagi numit kunma thoini gi kanaraga kaapkadabani vaccine asigi mamalna logistic service charge lupa chamaga yankhai yauraga lupa lising amaga chama yankhai ni vaccine asigi supply asigi Dr. Reddy's laboratory na monitor tawgani haina su sizu hospital gi pausina hairi PAO-CHE hai sizu hospital gi management gi maikedagi khangalakli bawarol asina makha taribadi hospital asida hariba vaccine asin ningthina thamna bagidamak minute 15 degree celsius ta temperature akaknaba thamba ngamba high in refrigerator su mangjongna thamle hairi atopa paw mana sanjam tomba tamthina phuramba mioi sing ain yobe serak pina bawarep lawkhre Haukiba August kuntaru ki numidangda samuro awang lekai da leiba sanjam tomba singha apokpa kunje ke sor ko bamioi asibu sakangda bamioi kharana live attempt tawduna yamma tamthiba mongda phuduna hundolambadagi hojik operation tawraba matungda rims ki ICU da laikana duna leiriba sigi matangda ngarang thilpung ohma khairom tapa matamda samuro awang lekai community hall da maike domda leiba club sangstan amadi maira pai bilup kayana mifam ma pangthokre Mipamaduda NYSC Samuro HRDO Samuro Mutum Warangthem Saukhat Thoranglup Mairapaibi Samuro Makhalekai Samuro Nupi Saukhat Thoranglup EYDO Samuro Kaitel UVYO Samuro Mayalekai JESA Samuro Mamanglekai SDC Samuro Makhalekai Amadi All Samuro United Club Organization na Sarukyaki loina na mifamaduna sanjam tombabu tamthina phuramba mioi sing thiganaba JSC ama semaga loina na tongan bo warep tare su lawkhre haina mathaki pankhriba club sing asigi thaupu singna khuyek pi duna press ta thadrok pa serol mana hairi serol asigi matungina ngasi phamkhiba mifamaduna lawkhiba ahan bo warep ta thokhiba thaudo asigi achumba langla langjin puthokna bohona bada JSC against the brutal torture of sanjam tomba singha kauba ama semkhre loina na JSC asigi convener oina moirang them lokesor ko convener oina moirang mayum dhoni devi khankhre Ani shuba warepta hojik shoktuna hospital gi ICU da laikana duna leiriba sanjam tomba gi layang bada sangba senpham punamak thaudo asida senariba mioi singna loina puthokadabani ahum subada thaudo asigi matangda achumba maral leiraba mioi sing puthokna bahona bada case asigi ayona marik chumba charge sheet thagat pigadabani mari subada mari lenaba court na achumba wail tawduna maral leiba mioi sing ain yoba thongda dandi pigadabani
Manga subada mioi bagi punsibu kari sulaitana sanapot kum khaliba tamthirba thodo asida chenari mioi sing court na bail da thadok piaroi loina na thodo sigi matang da chenari mioi sing mathakta government employee oiram labadi thabakta gi dismiss tawgadawani taret subada tamthirba thodo asida chenari mioi manga makki area na koliba club amadi maira paibi da che thadano thodo sigi matang da khanganba haibasini